Hourakkhre July 3 ki ayukta mayumdagi private tuition chatkani haiduna thokraga thiba khangdana leirakhiba Maheiroi linthoi ngambi amasung hemanjit hatkibagi photo sing social media da paktakna sandorakpadagi Maheiroi sing Irang Hourakkhre Police ka Muknabada Maheiroi kya asopan Nangkhre kuki khulai paiba sing na hizam linthoi ngambi amasung fizam hemanjit maitei faraba matungda minungsi leitana hatokhibagi photo social media da paktakna sandorakpadagi khoi saunaraba lamdam asing Maheiroi kya na makhal makha kya gi khongjang sangsin Hourakkhre CC Higher Secondary School ki Maheiroi sing na thawong asi akan mamong da yaning da bafongdoktuna school asigi get mamang da lambi thingjinduna khongjang sangsinki khoi saunaraba Maheiroi sing aduna sanjan thong da thamba police ki barricade Lanthokuna Chief Minister ki banglo tamda changsilakhi Maheiroi sing adu state police amadi rapid action force na control tongna bahotna bada awaba ma oiki khongjang adu da saruk yakiba Maheiroi sing na we want justice Maheiroi hatpa yaning de amadi long live Manipur haibana chingba tonga tongan bu kholaw kya amasulawki Nakalamorom da Uripokta Laiba Ibotonsana Girls Higher Secondary School, Tamfasana Girls Higher Secondary School, GP Women College, Ananda Singh Academy Amadi, Imphal College ki Maheiroi sing na sulambi da thoraktuna khongjang sangsinki. Khongjang adu da su Maheiroi sing na pendabagi kholaw kya lauduna Maheiroi hatpagi thawong akan mamong da condemn tawki. Tungda police ka muknarakpadagi police na tear gas cell amadi mog bomb na singba kaptuna tan khaibada Maheiroi kya asopan nangki. Ningsingba yabadi chahi asigi July 3 ki ayukta teda tongbram laikai dagi Hizam linthoi ngambi amasung takyal kolom laikai dagi fizam hemanjit kauba Maheiroi ani masa masagi yumdagi thokhibadagi thiba khangdana leirakhibani hiramasigi matang da imung manungi miyoi singna police da report tawbasu laikhrabani police na thiba humagi thabak chathabada makhoi ani numit adugi ayukta kai sampata laiba coaching center amadagi KTM bike amada chatminaki haiba khangbangamki Tungda Nambol Bazar Manakta Chatkibagi CCTV footage amasu phangbangamki police ki investigation aduda makhoi ani lamdan fauraga khopum tamna sangsin khiba uhawi haina khunja singna statement fawba pinarakhi adubu makhoi na sangsin khiba mafam adu police na sangsin bangam khidaba amadi makhoi gi chapchaba location khangbangam dabana makhoi ani gi khongul li bangam khidabani haire marak asida ngarang ikhang khangaudana Maheiroi ani gi tuphak tuphai chanba photo amasung sidaba matung taduna leiba manba photo sing social media da paktakna na sandorakhibani sandorakliba photo sing adugi background da khulai matik chana paiba miyoi kharasu uba fangi Mamang the cookie nupigi viral oikibadudi government amadi central government na fawbukta khudakta action lobikibani adubu hauji proof amadi evidence layer fawbukta Maheiroi maitai Maheiroi nupi Maheiroi si bagi proof amadi evidence layer si fawbukta hauji fawbo central amadi government na tumina election ba se Maheiroi na sunga ya janingde Maheiroi khuna na sunga ya janingde Masih atu gua mata untuk putok terbadi sedagi hena coba kongjang saat tersinggah lihat kena cengjel kan ni. Ay je do ngarang tu, ahan ba Facebook dah mama tanda. Ay kaya je kan ka ay mari ni lagi ada adu ay kau nama tu dress aja sihat laga. Sekolah sih dah awak apa tu dah pun kami nak rugi bade. Magi balai magtatawa ta ako ay nanituhay kan brava ako ay natuwa ni kay daw ni ma'am ako ay imagi ba ito na kayam sa ako gani ato kan dari kay gina noy gina sa doktre na niya bro kala noy sa wakala sadra nupiri may kayim gande Ngasi ki khongjang adu da soklaba Maheiroi sing rims amasung ras medicity da pukhatuna layengki rims amasung ras medicity da puna Maheiroi humfugani thoi hena pukhatuna layengki Maheiroi sing adu ayambana CC Higher Secondary School Ibotonsana Girls Higher Secondary School amadi Johnston Higher Secondary School da tamba Maheiroi na ayambani hairi